अहानबमक्तदा नुमिदांग वायरमदा फोंगबा पाउचेदगी लौथोकजबा पाउ ताबिरिबसिंगबु हेमजित लांगपोलकपमना खुरुमजरी हौजिक मियामदा पाउ पिजरी मोरेगी SDPO आनंद हाटपदा मपुंग ओइना चेनबा फिलिप्स के खोंगसाई अमसुंग हेमखोलुन माते ngarang नुमिदांग वायरम पुंग मंगा मखाई अदवाइदा मणिपुर पुलिस की कमांडो टीम अमना मोरेदगी फारबा मतुंग मोरेदा लेबा कुकी सिंगना पुलिस स्टेशन अमदी पुलिस स्टेशन की मायोकनबदा लेबा कमांडो कॉम्प्लेक्स ता नुंगथुमजिनदुना इरांग हौरपदा नतना हिंसागी थवोंगसिंग चथरपदगी मोरे बॉर्डर टाउन पुंबदा कर्फ्यू थमजिनख्रे थौदोग असिगी मतंगदा पाउसे असिना फंगबा पाउगी मतुंग इना ngasi ayuktagi more border town pumba curfew thamjinkiba asina border town asida leiba dukan kaithel amadi lenga keloisang punumak thong hangnakhide curfew asina maram oiraga lambida passenger puba gari amadi lanai gari na chingba amata senakhide more border town kuntak lansibaga chap manakhi haina pau asina makhatari amaromda ngasi ayuk wangjing lamding higher secondary school da hangliba relief camp ta leriba more dagi lanjen naraklaba inmate singna more gi SDPO singtham anan harpada hakthingna chenariba फिलिप्स के खोंगसाई अमसुंग हेमखोलान माते मतिक चाबा चेराक पिबियु हाइना ngasi ayuk khongjang changsinkhre khongjang adu saruk yakiba singna kuki singna moreda taunang tauningba tauriba asi yaba ngamloi moreda leiba state force singda nung thongjinduna hingsa gi thabak chathariba asi kudak lepkadabani lengak nasu state force sing asoi angam thoktanana ba ahenba force sing thajan biyu haina lengak ki pokning chingsinki tungda moreda ahenba force sing thajan biyu haina khola kayasu lauki ningsing bayai haukiba chahi lising ani ka subna kun gomdoi gi october 13 gi ayuk 8 makhairom tarakpa adwaida SDPO na luchingba police team amana more ward number 7 gi turil wangma leikai da leiba helipad ama sengdoktuna leiringaida arapa range gi kablakpa nungmai maruna anan gi thabakta pankhibani khudakta special commando gi SP Krishna Tombina asokpa SDPO bu primary health center da pukhatuna laikanakhi adubu asokpa aduna mahaki fibam lubadagi imphal dagi helicopter chatuna lakhatluraga imphal yorpada doctor na sina purakle haina phongdorkhibani कुकी मिलिटेंट सिंगना मैतै खोलदा नुंगमै अमदि बॉम कापसिंदुना लंदारखरे थौदोक असि इम्फाल वेस्ट डिस्ट्रिक्ट अमदि कांगपोक्पि डिस्ट्रिक्ट का लोनबा बेथल कुकी विलेज दगी कुकी मिलिटेंट सिंगना ngasi नुमित युंगबा चौराकना पुंग 12 मिनिट 10 रोम तारकपा अदवाइदा कोक्ट्रुक मैकै खोलदा नुंगमै कापसिंदुना लंदारखिबनि कोक्ट्रुक खुल ngakliba लोकल वॉलंटियर सिंगनासु हौजिक फावबा हंदुना नुंगमै कापनरि हौजिक फावबगी ओइना नाकल अनि gi marakta asok pan yaubagi paudi fangba ngamdri ningsing bayai कोक्ट्रुक मनिंग चिंगी चिंगथक्ता कुकी मिलिटेंट सिंगी बंकर कया मतम कयागी ममांगदगी साजिंदुना लेबना कुकी मिलिटेंट सिंगना कोक्ट्रुक अमदि कदांगबनगी मैथै खुलसिंगदा यामना तोइना नुंगमै कापसिलपै थौदोकसिंग लैख्रबनि ngarang numidang pung 9 rom tarakpa adwaida kwakta dagi miyoi ahum lilong chatluraga halakpada bisnupur dagina ningthokong fawbagi manungda masak khangdaba miyoi kharana fajin bikre loinana makhoi ahum gi langla langjin hawjik fawba amata khangba ngamdri langla langjin khangdana leiriba miyoi ahum asi athuba matamda marilenaba singna khongul lebiduna puthokpiu haina kwakta maikai adongi miyam thoraktuna lambi thingbagi khongjang changsinkhre लोइना असिगुम थौदोक असि असुम थोरकलबदि लेबाक इरांग चावना लाकपा याबगी ममी चावना लई मरम अदुना मरिलेनबसिंगना अथुबदा मियेंग चंगबियु हाइदुना खोंजंग अदु चंगसिनखिबनि हारि बिष्णुपुर डिस्ट्रिक्ट की साबल मनिंग मैचाकपि सिंगदा सिंगचनबा चतपदा कुकी मिलिटेंट सिंगना मिहाथिना हातोकपिख्रबा आकाशोई खुंजा मरी आकाशोई मरिलदा लैरोल चंदनबा रिम्स की मोक्तगी पुख्रे ngasi ayuk pung 13 khara helakpada misi asiga mari lenana semkiba JSC amadi command and control committee kumbi kendragi mihut singalonana imung manunggi miyoi singna thawai yaudrba hakchang sing adu rems ki merel singdagi loba lakhi thawai yaudrba hakchang loba lakpa aduda misi asiga mari lenana semkiba JSC ki convener KH Krishna Gopalna hai leikhidrba akashwedagi miyoi mari asi thasi tarada imungi leita laira mensinanaba Bishnupur district ki wangu sabal maning maisakpi chingda singchanba chakhibani laibak thibadi central force na ningthina ngak senduna leiriba mafum asidagi kuki khulai paiba singna fakibaga loinana mihathina hatok pikhibani misi asigi matangda JSC ama semduna JSC asigi mihut amadi control command committee kombi kendragi mihut singa loinana imung manunggi miyoi singa chief minister gi unarba matungda yanaba purakpadagi ngasi thawai yaudrba haksang sing adu lauduna aroiba mathong mangam pangthokduna lerol chalagani hainasu mahakna makha takhi thौदोक asida leikhidrba sing adudi kumbi police station gi manung chanba akasoi ward number 7 dagi thaudam ibomcha thaudam anand oinam roman amadi ahanthem daragi thawai yaudrba hakchang adu rims ki moktagi kumbi tamna purakpada lambi gi nak yeta leramba miyamna leichaiduna ikai khumnabu utkhi leikhidrba makhoi mari gi hakchang akasoi marilda puna lerol chalagani hairi
मोरेदा मथौ तौदुना लैबा SDPO चिंगथम अनंत कुमार बु हाटखिबदा चेनबा ngarang मोरेदगी फारबनिना चिंगथम अनंत कुमार मिहाट की चपचाब चेराक पिगदबने महाकु कंडीशन अमतदा थादोखिबा तारबदी मणिपुरदा अचौब इहौ लाकनी हाइना ngasi sugunu kaithel thonglonduna sugunu miyam amadi lamdam adongi ima mera paibi kayana puna saruk yaduna miyamna sugunu kaithel da rally chatun khongjang changsinkhre rally aduda mara laiba Philips Khongshai maragi matung ina sivigi cherak pigadabane Manipur government na SDPO Anand Kumar bu Hatpada Chenaba miyoi cherak piba ngamdrabadi Manipur miyam da shino Philips Khongshai condition amatada thadokpa yaroi haiba kholau kayasu laukhi Sugnu apun Mera Paibi Luke Secretary Ahibam Chanthoy na Fongdokibada SDPO Anand Kumar Hatpada Haktengana Chenaba mi Hatpa Farbanina Ayan gi matung ina chapchaba thabak Manipur lengang na lakhut kadabani asiguma mara laiba SDPO Hatpa Philips Khongshai bu thadok kadabani haiba kuki nupi singi khongjang ngaktaba ngamde mara laiba criminal amabu kuki nupi singa thadok kadabani haiba asi mi Hatpa criminal amabu sogatpa furup amani haibasi masana takchare maram aduna mara laiba miyoi amabu chapchaba capital punishment pigadabani isam samna maitai nupi singna kombi ithai Maha Regiment Karana Ima Singda Migen Karan Chalakpada Pen the Bakar Fongdo Lubagidi FIR Pan Malengakni Maramaduna Mara Leva Philips Khongshai da capital punishment adu Lengakna Pigadabani Manipur Chief Minister Nasu Philips Khongshai bu Maragi Matung in a Cherak Pibada CM Amagi order PBU Hainasu Fongdoki Pijariba Pausing a Sigaloina Lojere Nasigidamati Nungtilgi Matam the Fongba Paunil Kol Pauchi the Lokchapa Pausing Miam the Pijaba Tabi Ribasing Mukana Kurumzari